नुपी निपासी अदोके मतिक निपा नुपी यु थराबा मयादा कुमथरगा फत्तबा जगोय रास मयाम सानरी बसे अंगा करांग मोरांग खुनो लेबा अदवाई एरिया मयाम दना काइबुन की करिगे लेबा मयाम इमा इबे मयाम दो कजो बिरिगे यूनिवर्सिटी मदर ऑर्गेनाइजेशन यूएमओना असिगी असिगुम प्रेस कॉन्फ्रेंस अमा फमदे चिना हालखना तांग तरागा मरीजा लाइक परीक्षा थाबदा अयेपा अपनबा पीबीगनो हाइजना अखोना लाउथोकिबा टोटेल अखोना म्यूजिक मयाम अम तौरगा हौजिक तौरइबसिगी मतांग अखोना लाउथोकिबदुगी मखा तथरपो ओइना अखोना नमेतुदा तांग तरागा मरीजा लाउथोकिबसि चलकपा मतम थेंगबा थोलगदि नसाना सागी दायित्व पुगदौने तांग कुनगा माथोइदगी अखोई लेपिउ हाइबने तांग कुनगा माथोइदगी लेपदना अखोई तुये परीक्षा थाबा लोइरगांदा अखोई बला से हांदोकने हाबे बनते कोई छादन ngасai अलांगबसि असि तौबिगनो हाबने मरमदि करिगिनो हारकांदा अखोई कोरोना नाबा मतमदा अगांग मयाम अमा छात्र मयाम अमा प्रमोशन पीरगा लाइक पाबा लाइक तमहौदबा मयाम यावरे अदुना हौजिक अमु 11 की लाखपा 12 की लाखपा लाकदे मयाम सिदा लाइक आइबसि चैप्टर अमा नोम कानबदा परासी फाबा वाटलिमी हाइबा वाटलिमी था अनेहुम लेपकपा अमा मतवा प्रमोशन सुम लाखपा तागदि अखोई अगांगसिंगि ज्ञान लौसिंग वातना मही वातना अखोई मालेंगी चाखोलिबा लेबाकसिंगी मरकता अखोई यावबो ngमोइदोरि मांगकदोरि हाइबसि अखोई यूएमओना कुपना खनरगा अखोई हंजिल हंजिल अखोई यूएमओ की मसारोइ संगसिंगा पुन्ना अखोई मरी मंगारा अखोई मीटिंग की फम्मगा अखोई तौरकपने अखोइना लाउथोरइछि ngasi फावदा यूएमओना सुगुम्बा लाउथोपा बन तौबा अदि कनागुमना लेबाकी ओइबा थबक हाइरकपदा अखोइना मखोई मायोकदा लेपा अमता यावदे तौसु तौदे अदुना हंदकी अखोइना लेपाइबा पोसिसु लेबाकीनी प्रजा मयामगिनी छोरदिनी मचा मेट्रिक थागदवा 10 थागदवा अदि 11 थागदवा 12 थागदवा लेते अई इचा इशुगी तुमता तौबनी हाइबसु खनबिगनो तौरीसी लेबाकी ओइना अखोई तौबनी अखोई इरनागे तौबा नते मसैसिदा कनागुम्बा खरना मागी मागी कानबा हाइबा तारे मतम अमदा हाउसी सानबाइदि निपासिना नों फादोका कलपकी फनगी कई सानबदि अखोई मताई पाक्तकना नुपी फाव यावना हाउसी सानरपा अदि मैरा संगदा हाउसी सानरपा मचा मसु मयाम अमा लाइक पागदबदा अई येना खादा हाउसी लाउदना खोतना अइना करमतुये पैखा पास तौरकदोइनो असिगुमुजि खनबियु प्रजा मयामना अदुगा यूएमओना चंसिलइबा पोसी अखोई सेन तानगे अदुगुम्बा मेला तौबा कांगबुदगी अखोई सेन लौगे अदुदगी हाउसी तौगदोरिबा इसै सकदोरिबा मयामसिदे अखोई पैसा तानगेना अखोई थौरकपा नते तुंगी मिरोल अमा सेमहौद्रगदी हौजिक अखोई करी ओइरिगे हौजिसिदा अखोई हौजिबु लान मनुंगदा लैबनेसु कनाम खंगदेबा हंदक बोम थाददना मखारोमदा अखोई हाउतक रोमदा साइतोल रोमदा बोम थाददना तौबा मतमदा अखोइना चटलुबा मतमदा मी चनी सुना लेरमदेबा अदुगदी अखोइदा लानगी ममीसे अदुकी मतिक छामरे हाइबसे अखोई खंगेबा वाबदी लोइना वानरबनी हौजिक इचा अमा लाइक तमनबा होनबदा स्कूलगी फी बानब्रा लोइना वारिमी वारकांदा लाइक पाबा संगदबा मतमदा पाबा ngमद्रबा मफम खुदिंग हाउसी तौरबा लाउरइबा पोसे प्रजा मयामसिदगी अखोई इचा इशु तुंगी मिरोलसि अफबा करम पुरको ngमगदोरिगे हाइबसे खंथबियो मुना हौजिकी आइगी हाउसी लाउथोखरे आइगी सिनेमा प्रोग्राम थाखरे लेखरे टिकेट योनखरे हाइबा वाखंदा यूएमओ की ऑफिस कोई चरिक चाय ngमदबंगै चंगकपसे तौबिगनो अखोई इरनागी नते अखोइना लरिसे युम नते ऑफिसनी ऑफिस से मराई बक्थिबा अंगांगबी मयामन लई पाखतली मखोय अंगांगबी मयामन लईरी मराई बक्थिबा नपिमचा मयामन लईरी अदगी ब्रेन बेरा लईबा यावरी सिदा अखोइना होना रहिसिदा असी मयामसि येंबियु खंदबियु अदुगा मसैसे अखोइना थिंगनी हाइरि पोसि इसै
ꯑꯗꯒꯤ ꯃꯦꯖꯤꯛꯅ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯡ ꯍꯥꯎꯁꯤ ꯇꯧꯔꯤ ꯃꯥꯌꯦꯞꯅ ꯂꯥꯎꯔꯤꯕꯅꯤ ꯑꯗꯒꯤ ꯂꯥꯎꯕꯗ ꯅꯠꯇꯅ ꯅꯨꯡꯗꯥꯡ ꯊꯦꯡꯉ ꯐꯥꯎꯕ ꯄꯨꯡ 12 ꯍꯥꯎꯁꯤ ꯂꯣꯏꯗꯦꯅꯦ ꯑꯁꯤ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯑꯉꯥꯡꯁꯤꯡ ꯀꯔꯝꯍꯥꯏꯅ ꯑꯐꯕ ꯄꯨꯊꯣꯛꯄ ꯉꯝꯒꯗꯣꯏꯅꯣ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯍꯧꯖꯤꯛ ꯃꯦꯂꯥ ꯁꯥꯟꯅꯔꯤꯕ ꯃꯌꯥꯝꯁꯤꯁꯨ ꯂꯣꯏꯅ ꯂꯦꯞꯄꯤꯌꯨ ꯑꯗꯨꯒ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯍꯣꯏ ꯂꯤꯂꯥ ꯇꯧꯔꯤꯕ ꯑꯥꯔꯇꯤꯁ ꯃꯌꯥꯝꯁꯨ ꯃꯣꯏꯁꯨ ꯂꯥꯟꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯂꯦꯞꯈꯤꯕ ꯃꯌꯥꯝ ꯑꯃ ꯂꯩ ꯃꯈꯣꯏꯕꯨꯁꯨ ꯑꯩꯈꯣꯏꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯂꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕꯁꯤꯡꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯃꯍꯩ ꯇꯝꯍꯧꯒꯗꯕ ꯑꯉꯥꯡꯁꯤꯡꯁꯤꯅ ꯃꯔꯨ ꯑꯣꯏꯔꯛꯄꯅꯤꯅ ꯃꯁꯤꯒꯤ ꯌꯦꯡꯉꯒ ꯅꯥꯝꯃ ꯈꯛꯇ ꯌꯦꯡꯕꯗꯤ ꯍꯥꯏꯕꯤꯒꯅꯨ ꯃꯁꯤꯒꯤ ꯌꯦꯡꯉꯒ ꯑꯩꯈꯣꯏꯅ ꯇꯧꯕꯅꯤ ꯌꯨ ꯑꯦꯝ ꯑꯣꯅ ꯇꯧꯔꯤꯁꯤ ꯑꯩꯈꯣꯏꯗ ꯇꯥꯛꯄꯤꯔꯝꯗꯦ ꯑꯩꯈꯣꯏꯗ ꯍꯥꯏꯕꯤꯔꯝꯗꯦ ꯑꯩꯈꯣꯏꯗ ꯇꯧꯕꯤꯔꯝꯗꯦ ꯑꯩꯈꯣꯏꯅ ꯍꯥꯏꯔꯨꯕ ꯃꯇꯝꯗ ꯍꯔꯥꯎ ꯍꯔꯥꯎ ꯃꯥꯏ ꯉꯥꯛꯄꯤꯔꯗꯤ ꯐꯩꯌꯦ ꯉꯥꯛꯄꯤꯔꯛꯇꯅ ꯐꯠꯇꯕꯔꯣꯝꯗ ꯆꯠꯈ꯭ꯔꯒꯗꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯂꯩꯕꯥꯛꯀꯤ ꯊꯕꯛ ꯇꯧꯕ ꯌꯥꯝꯅ ꯂꯨꯏ ꯑꯩꯈꯣꯏꯒꯤ ꯃꯅꯨꯡ ꯐꯥꯎꯗ ꯂꯥꯛꯑꯣ ꯍꯥꯏꯕꯗ ꯂꯥꯛꯇ꯭ꯔꯕ ꯃꯇꯝ ꯄ꯭ꯔꯁꯤꯗꯦꯟ ꯍꯥꯏꯕꯗ ꯇꯥꯗ꯭ꯔꯕ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯍꯥꯏꯕꯗ ꯇꯥꯗ꯭ꯔꯕ ꯃꯇꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯑꯇꯣꯞꯄ ꯂꯨꯞꯁꯤꯡꯗ ꯍꯥꯏꯔꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯇꯧꯐꯝ ꯊꯣꯛꯏꯅ ꯍꯥꯏꯅ ꯍꯔꯥꯎ ꯍꯔꯥꯎ ꯆꯣꯡꯊꯣꯛꯄꯤꯔꯛꯑꯒꯗꯤ ꯐꯩ ꯑꯗꯨꯅ ꯑꯩꯈꯣꯏ ꯌꯨ ꯑꯦꯝ ꯑꯣꯒꯤ ꯂꯩꯖꯔꯤꯕ ꯊꯧꯃꯤ ꯃꯌꯥꯝꯅ ꯃꯇꯥꯏ ꯂꯣꯏꯁꯪꯁꯤꯡꯒ ꯇꯧꯔꯒ ꯑꯩꯈꯣꯏ ꯍꯥꯏꯔꯤꯕꯁꯤ ꯇꯧꯕꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛꯁꯨ ꯁꯧꯒꯠꯄꯤꯔꯛꯑꯣ ꯑꯩꯈꯣꯏ ꯇꯧꯐꯝ ꯊꯣꯛꯏ ꯂꯩꯕꯥꯛꯀꯤ ꯇꯧꯐꯝ ꯊꯣꯛꯏ ꯍꯥꯏꯕꯁꯤ ꯇꯥꯡ 12ꯒꯤ ꯅꯨꯡꯗꯥꯡꯗꯒꯤꯗꯤ ꯑꯩꯈꯣꯏ ꯃꯐꯝ ꯃꯐꯝ ꯆꯠꯄ ꯍꯧꯔꯅꯤ ꯀꯗꯥꯏꯗ ꯀꯔꯤ ꯇꯧꯔꯤꯕ ꯄꯥꯠ ꯃꯌꯥꯏꯗ ꯀꯔꯤ ꯇꯧꯔꯤꯕ ꯂꯣꯛꯇꯥꯛꯇꯅ ꯀꯔꯤ ꯇꯧꯔꯤꯕ ꯀꯔꯥꯡꯗꯅ ꯀꯔꯤ ꯇꯧꯔꯤꯕ ꯍꯧꯖꯤꯛ ꯅꯤꯄꯥꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯄꯤꯁꯨ ꯌꯨ ꯊꯛꯂꯛꯑꯕ ꯂꯣꯛꯇꯥꯛ ꯃꯌꯥꯏꯗ ꯀꯨꯝꯊꯔꯒ ꯐꯠꯇꯕ ꯖꯒꯣꯏ ꯔꯥꯁ ꯃꯌꯥꯝ ꯁꯥꯟꯅꯔꯤꯕꯁꯦ ꯀꯔꯥꯡ ꯃꯣꯏꯔꯥꯡ ꯈꯨꯅꯧ ꯂꯩꯕ ꯑꯗꯨꯋꯥꯏꯒꯤ ꯑꯦꯔꯤꯌꯥ ꯃꯌꯥꯝꯗꯨꯅ ꯀꯩꯕꯨꯜꯒꯤ ꯀꯔꯤꯒꯤ ꯂꯩꯔꯤꯕ ꯃꯌꯥꯝ ꯏꯃꯥ ꯏꯕꯦꯟ ꯃꯌꯥꯝꯗꯣ ꯀꯩꯗꯧꯕꯤꯔꯤꯒꯦ ꯆꯪꯁꯤꯟꯕꯤꯌꯨ ꯊꯨꯒꯥꯏꯕꯤꯌꯨ ꯃꯗꯨ ꯇꯧꯍꯟꯕꯤꯒꯅꯨ ꯑꯗꯨꯒ ꯁꯦꯟꯗꯥ ꯂꯝꯕꯤꯗ ꯆꯠꯊꯍꯟꯕꯤꯒꯅꯨ ꯂꯣꯛꯇꯥꯛ ꯄꯥꯠ ꯐꯖꯈ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯂꯥꯏ ꯍꯥꯛꯇꯛꯇꯒꯤ ꯏꯄꯥ ꯏꯄꯨ ꯍꯥꯛꯇꯛꯇꯒꯤ ꯂꯩꯔꯛꯑꯕ ꯈꯝꯕ ꯊꯣꯏꯕꯤꯒꯤ ꯋꯥꯔꯤ ꯑꯗꯩ ꯆꯤꯡꯉꯨ ꯈꯣꯌꯨꯝ ꯃꯌꯥꯝꯒꯤ ꯂꯩꯀꯥꯏꯅꯐꯝ ꯑꯣꯏꯔꯛꯏꯕ ꯃꯐꯝ ꯖꯒꯥꯗꯨꯗ ꯑꯗꯨꯒꯨꯝꯕ ꯖꯒꯣꯏ ꯔꯥꯁ ꯃꯌꯥꯝ ꯁꯥꯟꯅꯕꯁꯦ ꯃꯁꯤꯃꯒ ꯇꯣꯛꯄꯤꯌꯨ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯌꯨ ꯑꯦꯝ ꯑꯣꯒꯤ ꯊꯧꯃꯤ ꯃꯌꯥꯝꯅ ꯆꯠꯂꯛꯄ ꯃꯇꯝꯗ ꯊꯦꯡꯅꯕ ꯊꯣꯛꯂꯒꯗꯤ ꯅꯁꯥ ꯅꯁꯥꯒꯤ ꯗꯥꯏꯇ ꯄꯨꯒꯗꯧꯅꯤ ꯍꯥꯏꯕꯁꯤꯃ ꯑꯩ ꯊꯝꯖꯒꯦ ꯍꯣꯇꯦꯜ ꯃꯄꯨꯁꯨ ꯇꯧꯔꯤꯕꯁꯤꯡꯗꯨꯁꯨ ꯅꯁꯥ ꯅꯁꯥꯅ ꯗꯥꯏꯇ ꯄꯨꯒꯗꯧꯅꯤ ꯍꯥꯏꯕꯁꯤꯃꯁꯨ ꯑꯩ ꯍꯧꯖꯤꯛ ꯉꯁꯤꯒꯤ ꯃꯤꯐꯝ ꯑꯁꯤꯗ ꯄ꯭ꯔꯦꯁ ꯀꯟꯐꯔꯦꯟꯁ ꯑꯁꯤꯗ ꯑꯩ ꯍꯥꯏꯖꯔꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯅꯨꯄꯤ ꯉꯥꯛꯇ ꯇꯧꯕꯅꯤ ꯌꯨ ꯑꯦꯝ ꯑꯣꯁꯤ ꯅꯨꯄꯤ ꯉꯥꯛꯇꯅꯤ ꯍꯥꯏꯅ ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯇꯧꯕꯤꯔꯛꯀꯅꯨ ꯅꯈꯣꯏꯒꯤꯗꯃꯛꯇꯅꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯅꯨꯄꯤ ꯑꯩꯈꯣꯏꯅ ꯍꯤꯡꯉꯤꯁꯦ ꯀꯅꯥꯒꯤꯗꯃꯛꯇ ꯏꯆꯥꯒꯤ ꯏꯋꯥꯒꯤꯗꯃꯛꯇ ꯍꯤꯡꯉꯤꯕꯅꯤ ꯏꯆꯥ ꯂꯩꯔꯝꯗ꯭ꯔꯕ ꯏꯋꯥ ꯂꯩꯔꯝꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯊꯣꯛꯄ ꯑꯗꯨꯝ ꯊꯦꯡꯅꯅꯤ ꯉꯁꯤ ꯂꯩꯕꯥꯛꯀꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯔꯛꯏꯕ ꯂꯩꯕꯥꯛꯀꯤ ꯊꯧꯁꯤꯟ ꯊꯧꯀꯥꯏ ꯃꯌꯥꯝꯁꯦ ꯅꯨꯄꯥꯒ ꯅꯨꯄꯤꯒ ꯀꯅꯥꯅ ꯍꯦꯟꯅ ꯌꯥꯝꯅ ꯄꯨꯔꯛꯀꯦ ꯍꯥꯏꯕꯁꯤ ꯁꯨꯝ ꯈꯟꯕꯤꯌꯨ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ